Inkhatlakliba Naha Kayana Internet Fangba Mapham Koithi Thiduna Chathok-Chatsin Touribasi Mama-Mapa Oibasingna Cheksinbiyu Haiba Wapham Thamlakli Pawasi Kanglay Paki Maira Pause Dagi Lokhatsavane Manipur Lengang Tha Sigi Tara Dagi Hoduna Internet Amasung Mobile Data Service Yauna Broadband Service Fauba Tingzin Kibadagi Miyam na Kudong Sadaba Kaya Mayong Naringay Serak Asida State Asigi Tampaki Mapham Kayada Miyam na Koisha Chatuna Internet Fangba Mapham Singda Kumaigum mobile phone sizinabagi thawong satharaklay Manipur lengang na Tampaki district Haibadi Imphal West, Imphal East, Thobal amadi Kaksingi Mapham-singda Internet amasung mobile data service ki tha asigi taragi nungthildagi athingba thamlaklay adubu chahi nauriba Inkhatlakliba nupa macha kaya yauna miyoi kaya na internet ki athingba leitaba district singi mapham-sing yauna internet phangi hainaba mapham-singda chatuna maram ama natraga amagidamak mobile phone sizinari Miyoi ayambana hainabi amagum minute khudingi sizinaba matawgum social media platform sing WhatsApp, Facebook, Twitter, Instagram sing sizinaba thengnare sahi nauriba ngang sing na tawdraba yadraba amagum game sanaduna tawba yawre kanagumba kharana tangai fadaba thabakidamak mikup kharadang internet connection tawramlaga adumak hankibasu yawre adubu thokliba irang asigi manungda mungnariba nakalani maki miyoi singna chathok-chatsin tawbada khudong sadaba amade safaba oidaba mapham sing fawba yauksinduna Internet sizinabagi thabak chatharagliba asida kanagumba khudong thiba matamda kanana daita pugadoriba no haiba maikai kayadagi hangnarakle maruaina Imphal West amasung Imphal East district ki Kangpokpi district ka tainaba amadi Churachandpur district amasung Kangpokpi district ka tainaba internet connection gi damak mapham aduda naha kayana yoksinduna pamdaba thogdoksing thoglakadra haibagi chingnaba kaya leire maram aduna Mama-Mapa Oibasingna masasingbu wakhal tahanba kaya changi haina maikai kayadagi praja section kayagi maphamdagi phongdoknarakle Amaromda internet service ki athingba tha asigi tang taraga manga fauba leivana makhatana athingba thamgadoribara natraga pura komthorkodoribara haibagi Wapham haujik faubagi oina dikhangba ngamdana leire Kuki Narco-Terroristna Haraogadaba Thabak Touroisi advisor Kuki Narco-Terroristna chatharagliba thabak asigi matangda center amadi state laingakna kari karamba thabak lokhatlabagi haibadu miyamda sengna khangallo pawasi pawnil khon pawse dagi lokhatchavane Haujik Manipur da thokliba irang asi loisillu haibana chingba demand kaya tanduna mahiroisingna sangsinkiba khongjangdang imasingna mateng khara pangkhibabu Congress Party na selfie raga irang asi sagatpani haina miyoi kharana Facebook da phongdorokpa asi yaningde haina kangabam lekai apunba maira paibelu Welfare Club kangabam lekai amadi apunba awonba Manipur amagidamagna punna senduna pangthokiba pawgi mifam amada saruk yakhibi nupi amana phongdorokle Ngarangi kangabam yumjau lairembi community hall da pangthokpa pawgi mifam aduda mahakna makha taraduna hai iramdam kannaba mama Oibasingna honaba sida kanagumba singna lana chatkinaba thabak chatharagliba si yaningde matungda singumba aranba pawsing asi sandokpigano Kuki Narco-Terroristna maitai singda lal chatharaglaba phawba center amadi state laingakna tuminna yengdunu leibagi mahutta thamoi sengna chapchaba thabak paikhatlu haikhe mifam aduda saruk yakhiba Welfare Club kangabam laikai ge Advisor na phongdokhibada Facebook ta aranba propaganda sandokliba sigi mahut khana neinaba tawduna thabak paikhatpana chumba oigane tongan balai ngak taliba kangbuna haraukhinaba thawong-sing tawhaningde handa Kuki singna henba landa oina drone fawba sisinaduna landaragliba si yamna laibak thibane central amadi state laingakna micham miyamgi punsi lanthum ngangna bakanba thabak lokhatpa yamna mathau tai Manipur da Kuki Narco-Terroristna chatharagliba thabak asigi matangda center amadi state laingakna kari karamba thabak lokhalabage haibadu miyamda sengna khangallu haikhe